ꯇꯣꯉꯥꯟꯕ Facebook page ꯑꯃꯁꯨꯡ account-ꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯄ post ꯈꯔ ꯃꯌꯥꯝꯗ share ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯈꯛ share ꯇꯧꯖꯒꯦ ꯃꯣꯏ ꯃꯁꯦꯜ ꯌꯥꯅꯗꯗꯅ MLA-ꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯀꯥꯞꯁꯤꯜꯂꯦ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯌꯥꯔꯕꯅꯤ ꯑꯍꯤꯡꯁꯤꯗ ꯑꯍꯥꯎꯕ ꯑꯃꯨꯛ ꯊꯣꯡꯒꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯔꯥꯎꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯗꯤꯃꯥꯟꯒꯤ ꯀꯥꯞꯁꯤꯟꯅꯕꯤꯒꯤ ꯆꯠꯅꯕꯤ ꯂꯤꯆꯠ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯩꯆꯥ ꯁꯥꯕꯥꯞꯇꯤ ꯇꯥꯟꯅꯔꯤꯁꯤꯀꯣ ꯂꯥꯟ ꯌꯥꯝ ꯋꯥꯠꯂꯤ ꯊꯥꯏꯅ 1992ꯒꯤ ꯃꯣꯏꯒꯤ ꯂꯥꯟꯗꯨꯒ ꯁꯤꯒꯤ ꯌꯥꯝ ꯈꯦꯠꯅꯩ ꯁꯤꯗꯤ ꯃꯣꯏꯒꯤꯗꯤ ꯂꯥꯟ ꯆꯥꯟꯁꯅꯤ ꯁꯔꯚꯥꯏꯚꯦꯜꯒꯤ ꯂꯥꯟꯅꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯨꯠꯇꯕꯒꯤ ꯂꯥꯟꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯡꯅꯁꯨ ꯃꯤꯕꯨ ꯂꯂꯣꯟꯕꯤꯒꯅꯨ ꯊꯃꯣꯏ ꯁꯦꯡꯕꯤꯌꯨ ꯁ꯭ꯇꯥꯐꯇꯒꯤ ꯁꯦꯂꯔꯤ ꯄꯪꯀꯛ ꯀꯛꯄꯤꯒꯅꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯋꯥꯈꯜ ꯍꯣꯡꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯏꯔꯩꯆꯥꯁꯤꯡꯒꯤꯗꯃꯛ ꯇꯧꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤꯅꯤꯅ ꯊꯣꯛꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯗꯤꯃꯥꯟꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯠꯀꯅꯤ ꯐꯨꯒꯅꯤꯒꯤ ꯋꯥꯈꯜ ꯁꯨꯈꯟ ꯈꯟꯕꯤꯒꯅꯨ ꯕꯣꯝ ꯂꯪꯁꯤꯟꯕꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤ ꯁꯨꯛꯇꯧ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤꯁꯦ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯕꯅꯤ ꯇꯨꯡꯒꯤꯗꯃꯛ ꯈꯟꯖꯔꯒ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯎꯗꯣꯏ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯑꯦꯀꯥꯎꯟꯠ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄꯅꯤ ꯀꯪꯂꯩꯕꯥꯛ ꯂꯝꯗꯝꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯋꯥꯂꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯁꯪ ꯆꯩꯔꯥꯎꯕ ꯏꯗ ꯑꯃꯠꯇ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯗꯦ ꯂꯥꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯍꯧꯁꯥꯒꯨꯝ ꯗꯨꯝꯗꯥꯝ ꯂꯥꯡꯗꯅ ꯀꯣꯏꯗꯅ ꯑꯃꯠꯇ ꯀꯅꯥ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯂꯝ ꯍꯦꯟꯕ ꯈꯔꯗꯤ ꯆꯩ ꯆꯥꯈꯤ ꯈꯣꯟꯊꯤ ꯆꯥꯈꯤ ꯂꯥꯏꯅꯤꯡꯒꯤ ꯈꯦꯟꯅꯕ ꯐꯨꯔꯨꯞꯀꯤ ꯈꯦꯟꯅꯕ ꯍꯥꯏꯕ ꯑꯃꯠꯇ ꯊꯝꯗꯅ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯌꯦꯡ ꯀꯥꯡ ꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯊꯣꯛꯄꯗꯃꯛ ꯇꯧꯕꯤꯌꯨ ꯃꯍꯧꯁꯥꯒꯨꯝ ꯀꯤꯍꯣꯝ ꯆꯥꯕꯤ ꯌꯨ ꯊꯛꯊꯕꯤ ꯑꯃ ꯇꯧꯊꯕꯤ ꯈꯔ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯀꯦꯞ ꯑꯦꯟ ꯕꯥꯔ ꯑꯦꯛꯁꯦꯇ꯭ꯔꯥ ꯍꯥꯡꯕꯤꯔꯤꯕꯁꯤꯡ ꯍꯌꯦꯡꯗꯤ ꯁ꯭ꯇꯔꯤꯛꯂꯤ ꯅꯣ ꯑꯜꯀꯣꯍꯣꯜ ꯍꯥꯏꯕ ꯊꯤꯝ ꯑꯃꯗ ꯍꯥꯡꯕꯤꯌꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕꯗꯒꯤ ꯍꯦꯟꯅ ꯍꯥꯡꯕꯤꯒꯅꯨ ꯕꯦꯟꯗꯔ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯔꯗꯤ ꯍꯌꯦꯡ ꯈꯛꯇꯤ ꯂꯣꯟꯕꯤꯌꯨ ꯅꯣꯡꯃ ꯈꯛꯇꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗ ꯀꯠꯊꯣꯛꯃꯤꯟꯅꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇꯁꯨ ꯌꯥꯔꯤꯈꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯎꯁꯟꯅꯔꯒ ꯂꯩꯕꯤꯒꯅꯨ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯤ ꯋꯥꯈꯜ ꯇꯥꯗꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯕ ꯌꯥꯎꯔꯛꯂꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯎ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗꯤ 0385359347 ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 0385359347 ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯔꯤꯂꯤꯐ ꯑꯦꯟड ꯁꯄꯣꯔꯠ ꯇꯤꯝ ꯍꯥꯏꯅ ꯎꯗꯣꯏ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯑꯦꯀꯥꯎꯟꯠ ꯑꯗꯨꯅ ꯊꯥꯒꯠꯂꯛꯂꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯎꯟꯉꯝꯕ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯑꯦꯀꯥꯎꯟꯠ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄꯅꯤ ꯋꯥꯔꯜ ꯋꯥꯔ II ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯦꯔꯤꯀꯟꯁꯤꯡꯅ ꯖꯄꯥꯟꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯐꯕ ꯅꯍꯥ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯌꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯖꯄꯥꯅꯤꯁ ꯅꯨꯄꯤ ꯑꯃꯠꯇ ꯑꯃꯦꯔꯤꯀꯟ ꯅꯨꯄꯥ ꯑꯃꯠꯇꯗ ꯃꯌꯨꯝ ꯄꯥꯟꯈꯤꯗꯦ ꯑꯃꯦꯔꯤꯀꯟꯁꯤꯡꯅ ꯑꯃꯨꯛꯁꯨ ꯅꯝꯐꯨꯗ ꯔꯦꯞ ꯇꯧꯕ ꯌꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯐꯨꯔꯨꯞ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕ ꯖꯄꯥꯅꯤꯁ ꯅꯨꯄꯤ ꯑꯣꯏꯕꯅ ꯑꯗꯨꯒꯨꯝꯕ ꯏꯌꯥꯟ ꯑꯃꯦꯔꯤꯀꯟ ꯃꯆꯥ ꯑꯃꯠꯇ ꯖꯄꯥꯟ ꯂꯩꯃꯥꯏꯗ ꯄꯣꯛꯍꯟꯈꯤꯗꯦ ꯅꯥꯖꯤ ꯖꯔꯃꯟ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯅ ꯄꯣꯂꯦꯟꯗ ꯄꯣꯂꯤꯁ ꯅꯍꯥ ꯄꯥꯈꯪ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯖꯔꯃꯟ ꯅꯍꯥ ꯀꯌꯥ ꯊꯥꯖꯤꯟꯈꯤ ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯩꯕ ꯀꯠꯊꯣꯛꯄ ꯉꯝꯕ ꯄꯣꯂꯤꯁ ꯅꯨꯄꯤꯁꯤꯡꯅ ꯖꯔꯃꯟꯗ ꯂꯩꯔꯒ ꯃꯥꯡꯂꯗꯨ ꯄꯣꯂꯤꯁ ꯍꯅꯨꯕ ꯑꯃꯗ ꯂꯩꯁꯥꯕꯤ 7-9 ꯂꯩꯁꯤꯟꯗꯨꯅ ꯃꯥꯡꯍꯟꯈꯤꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯦꯔꯤꯀꯟ ꯅꯨꯄꯥ ꯖꯔꯃꯟꯁꯤꯡꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯂꯣꯏꯔꯅꯤ ꯃꯌꯥꯡ ꯃꯣꯠꯈ꯭ꯔꯕ ꯅꯝꯊꯤꯈ꯭ꯔꯕ ꯐꯥꯎꯕꯁꯤꯗ ꯉꯥꯎꯗꯨꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯦ ꯏꯒꯤ ꯄꯜ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯀꯪꯂꯩ ꯅꯤꯡꯉꯣꯜꯁꯤꯡ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯣꯛꯅꯕ CLP ꯂꯤꯗꯔ ꯏꯕꯣꯕꯤ ꯑꯃꯗꯤ MPCC ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯍꯌꯦꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒ ꯃꯥꯡꯑꯣꯏꯅꯅ CLP ꯂꯤꯗꯔ ꯏꯕꯣꯕꯤ ꯑꯃꯗꯤ MPCC ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯇꯤꯝ ꯑꯃꯅ ꯁꯤꯜꯆꯔꯒꯤꯗꯃꯛꯇ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯍꯌꯦꯡ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗ ꯑꯈꯟꯅꯕ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯊꯨꯡꯂꯔꯕ ꯃꯇꯨꯡ ꯖꯤꯔꯤꯕꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯒꯅꯤ ꯍꯥꯏꯔꯦ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯁꯣꯄꯤꯡ ꯃꯣꯜ ꯃꯁꯥꯒꯤ ꯄꯥꯔꯀꯤꯡ ꯊꯝꯅꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯥꯏꯔꯦꯛꯇꯔꯅ ꯈꯪꯍꯜꯂꯛꯂꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯁꯣꯄꯤꯡ ꯃꯣꯜ ꯍꯥꯡꯂꯤꯕꯁꯤꯡꯅ ꯃꯁꯥꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯊꯝꯅꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯥꯏꯔꯦꯛꯇꯔꯅ ꯈꯪꯍꯜꯂꯛꯂꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯅꯥꯛ ꯌꯦꯠ ꯂꯝꯕꯤꯗ ꯅꯤꯌꯣꯝ ꯂꯥꯟꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯕꯗꯁꯨ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯥꯛꯇꯔ ꯅꯦꯕꯤꯗꯤꯇꯥ ꯂꯥꯏꯔꯦꯟꯂꯥꯛꯄꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯀꯥꯡꯄꯣꯛꯄꯤꯗ ꯄꯣꯠꯆꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯄꯣꯠꯆꯩ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ ꯍꯥꯏꯔꯤ
Kangpokpi district ki manung chana leiriba Saikhul da tangai fadana nongmada changdraba yadraba polamsing phangdabagi awaba chauna mayoknaba haure hairi chana thangnaba polamsing yoliba dukan singsu pot phangdabana thonglonsinbaga loinana passenger puba gari singsu thau phangdabagi awaba mayoknaraduna service tawba leptuna leire haire अतोपा पाव अमदा रबिन मंगांग खरापंग थागलप पोस्ट अमखक शेयर तौजगे मनुंगदा कनागुंबा खरना डिवाइन एंड रूल फजन सानरे लांगी मायोन खोहनदुना मैतै मसेल धर्मदा ओनसिल हलकलिसी वखल मुन्ना खंदबना दि थोइना खंगमोय अखोइदी इराय लाइना उबा फंगी सही तरेट खुंताकलमदागी पॉलिसी दुमक मनुंगदा सानरे हैसिंगसिको इरायसा सा पंगलदि अखोइ पुलप उमंग लाइसु गौरसु मिनाय ओइगनी थी जागनी अपुनबना पांगलनी सिखक थमोइदा वखलदा चेना थमिनसी हाइना महांगना शेयर तौरगली अतोपा पोस्ट अमदा अमु रबिन मंगांगना असुमना हाइरी लागलिबा डेट 8 की थौरमसिगी मतंगदा अखोइ मसेल हुनबा सुक्लोय लोइरारोय हाइरिबरो तौरिसिबु येंगबदा याम फजद्रे लोसिनबिरो चिंगदबसु ममिंगतगी याम चमना अमदि तेना चिंगबिरो लाइगी सोइदनबा अदुगा अतैनसु हुपचिनदुना पोट लाकपी खेची चाबी लांगबी तौबिगनु हौजिक अखोइ लान माइथिरबनिको माइ पाक्त्रि हाइबसिमा थमोइदगी खंजिनबियु ओफम अमना पॉलिटिकल पार्टी अनेगी हुनबसिसु तोकपिरो याम लेमद्रे फजद्रे पॉलिटिक्स की वाफम नतना अफबदी फै फत्तबदी फत्ते हाइबा मी बुथागतपा हाइबगी चटनबी लैसी इरैचा सा सेक्सिलकपदा नोय अखोइ कोनसिनरगा कप्पा अमा नत्रगा खुद समजिनदुना लैबाक ngakminnaba ama si khaktani tawminnadoriba asi haina mahakna share tawrakle अतोपा पोस्ट अमदा येलहौमी हाइना लेरिबा फेसबुक पेज अदुना थागलकपनी मैतेगी चही अमदा अमुक्तंग लाकपा निंगोल सकौबा था अमा कौबा नते नोमखगनी अदुसु लैबाकी इरांगसी येंगदुना पांगथोखिदे युमयुमदा तौबा यादबा खरा तौरगा लोसिनखी मैतेगी चही अमदा अमुक्तंग लाकपा चैराउबा चही हौबा नुमित युमयुमदा तौदा यादबा खरा तंग तौखी हराव कुमहै तौखिदे मैतेगी चही अमदा अमुक्तंग लाकपा मैतेगी इमोइनु इराटपा थौरम युमगी तौफम थोकपा ईश्वरगी तंग तौरगा लोसिनखी नागा ट्राइब अमदी क्रिस्टियन धर्म इचिल इनाउ सिंगी सही अमदा अमुक्तंग लाकपा क्रिसमस लैबाकी इरांग असी येंगदुना तौखिदे नागा कबुई अनिगी सही अमदा अमुक्तंग लाकपा गांगाइसु लैबाकी इरांग असी येंगलगा तौखिदे मैतै पांगल सिंगी सही अमदा अमुक्तंग लाकपा रामजान ईद लैबाकी इरांग असी येंगदुना युमदा तौफम थोकपा ईश्वरगी खंदुना अदुखक तौखी यौसंग कुमैजु तौखिदे नन मणिपुरी सिंगी दिवाली दुर्गा पूजा न चिंबा अमता तौखिद्रे ईश्वरगी ओइबा खरतंग युमदा तौखी चुम्फू फेस्टिवल ऑफ नागा तौखिदे लुइंगाइनी फेस्टिवल ऑफ नागा ऑब्जर्व ऑन द 15th day of February every year सु तौखिदे लेबाकी इरांग असी येंगदुना लेबाकी इरांग मणिपुर असिबु कनबदा सरुक यारी हाइदुना फेस्टिवल मयाम असी तौखिदे कनामता वा पेपा पेपा ngang खिदे अदुगा हाइजरिबा खरा मणिपुर लेरिबा फुरुक खुदिमक लान असिबु मतेंग पांगदबा नते लोइना पांगनै अदुना अखोइ मसेल अमुक चिकना दुइ सरु हानगुम लान द माइ ओनजिनसी ममांग सहीददी कांगसु सिंखिते अदुगा हंतकना एंटी हिंदूनी अदुनी अदानी लाइबक्ता अमुबा नंबर एंटी हिंदू कायना हाइबदुदी सैजे खंगनी खंगनी निरक्पा माले लोइनमक्ता हाइजब नत्ते खरा लैरी मसाना मसाबु थाकवांगना थांगतचब खरा आइगिसु इसुंग इमानबा मैतै ब्राह्मण मयाम अमा लै अखोइ मसेल तोखाइ तोखाइ तानाबा तौबिगनु खंगदबा यावबा सिंगदो खंगनबा हाइबिबनी सोइखिबा यावरगसु अदु कैसुदी यावरमरोय हंजिन हंजिन चेक तौरबनी हाइना महाकना शेयर तौरगली ngasi matang asida video asi lesson jarage channel sibu nuksi biduna subscribe tausan biu haina ningsing jari thank you